Lanai Laing Singda Tabak Tauriba Rimski Dr. Kharagi Maming Pongdorakli, Lanai Hospital Amadi Clinic Singda Tabak Taguna Sel Taliba, Rimski Dr. Taramatoi Giming Kangleipa Communist Party, KCP Taibangamba Group na Pongdorakli. Lona Tingraba Lupa Sigi Publicity Secretary Salayangan Bamaitay na Thadurakpa Cherola Manahai. Rimski Medical Superintendent Amadi Director na handak Phongdorakli ba wafam asidi huran bana koktat napi pakle haiba wafam aduga pangkhak oire haina KCP Taibangamba Group ki Operation on Eradication of Public Enemy na laudaba ngamdre. Medical Superintendent Amadi Director na leibak miyamda uchai ba wafam sing thamduna su Rimski manung da seliba anaiba ichel asi kharaga hena mayek sengnaba wafam kharasu Operation on Eradication of Public Enemy KCP Taibangamba Group na thizin bada khangmangam lei Rimsta aran ba moong da thabak hapchin baga loinana makhau pongna Rimsta Dr. Oiba Singna karigumba private hospital amadi clinic singda thabak tawba taragadi pau pibira uhaina makoina tawriba aran ba thabak thoram sing Kupsinaba honaraglipa sing adu komja lisinganiga kunmarigi July anida Rimski faculty member amata private practice tawba yare haina sanaragliba lilagi anisuba sarukni haina laudaba ngamloi haina su KCP Taibangam Group ki cherol asina makhata na phongdorakle Miyamna khanguna leiraba wafam sing Rimski Director Medical Superintendent Administrator amadi Dr. Singh losinduna thamnaba honaba haibasi achakpa maibu phina kuptuna thambaga pangkhak oigani haibasi khangjinba pai Rimski oina private security chani yankhai rom lei aduga daily wages na chamaga yankhai rom lei haibasi lupna thijinbadagi khanglei masigi damak thadarakpa senpham kayadagi thagi oina yamlaba percentage kya lobanasu director gi asoba income ama oiri aranba moongda thabak hapaga loinena Rimski campus manungda canteen hanghanbana chingba thawong kya sathaduna asoba sendal lambi oiri sasinaba certificate sing sijinaduna regular post pariba khudingmakna numit mangani gi manungda lupta changjarakrabadi anisuba takakki oina private hospital amadi clinic singda practice tawriba Dr. Singh list Thadorakpada makhlgi post amadi maming matha phongdoklagani haina su cherol asina makhadarakli India gi mangna bohona balebak ani gi maraibak tamba ngamdre India gi mangna bohona ba amadi matam pumbada India gi mayok ta leiduna thabak toba lebak ani gi maraibak tamba ngamdre haina report amana phongdorakle lebak ani gi maraibak tamba ngamkhide hyriba lebak sing ase Pakistan amadi Maldives nate Bangladesh amadi Nepal ne handak Nepal da thokki bairang adu karigumba Nepal gi government na India gi poktak rom labadi thoklom dabasu yai loinana Bangladesh ta su hauji economy na kham thengna sokuna awaba tariba fibam asisu oiramdaba yai haina expert singna phongdokhibane yumlona balebak ani asina phana yamna India gi mayok ta thabak tawrakhiba amadi maral kya sirakkhrabasu tumina big brother ama oina khanguna lakibane haujiksu India na adumak lebak ani asida mateng pangle hairi Lengakna Lupa Sangwa Chatpi Selyek Chatnahandanaba Thourang Lakhotpa Leite ATM Singda Chama Sani Marangkaina Fanganaba Khangankre Lengakna Lupa Sangwa Chatpi Selyek Chatnahandanaba Thourang Lakhotpa Leite haina Press Information Bureau PIV gi report amana phongdorakle mathang sahi gi mastadigi lebak asida Sangwa Chatpi Selyek Chatnahaloi haina social media da aranba paw sandorakpa gi matangda PIV gi report asina hai lengakna Sangwa Chatpi Selyek Chatnahandanaba Thourang Lakhotpa Leite miyam gi khudong sanabgi damak lupa sama Chatpi amasung chani Chatpi gi Selyek marangkaina fanganaba akhanana Thourang ama lokhalakpane Thourang asigi saruk amoina Reserve Bank of India RBI na handak the public bank sing amadi high level ATM operator singda lupa chama Chatpi natraga chani Chatpi gi Selyek sing ATM khudingmakta marangkaina yahonnaba khanganki RBI na thokiba cherol amana hai micham miyamna pochai leibada khudong sanabagi damak bank amadi high level ATM operator khudingmakna lupa chama Chatpi amasung lupa chani Chatpi gi Selyek sing ATM singda marangkaina fangangadabani mathang sahigi mas 38 fawbada lebak asigi mafam pumnamakta leiriba ATM da sada marfutarada lupa chama Chatpi natragana lupa chani Chatpi gi Selyek
khaktamak fanganaba wafamsu RBI na marileinaba Singda khanganke. RBI na pirakpa guideline asigi matungina handak marak ATM kudingmakta sama Chatpi amasung chani Chatpi ge Selyek marang kaina fangalakpada miyoi kharana sangwa Chatpi ge Selyek janaroi haina social media da sandorakpa thengnabadagi miyamgi singnaba ko hannabagi pandamda PIV na wafam asi phungdorakpani. Tongan ba YouTube channel Singda matang sahi ge March thadagi lebak asida changwa Chatpi ge Selyek janaroi haina chandorakpada miyoi kyamarum mi paiba poknaki. Panbayabadi kumja lisingani kulhumdoigi May 18 da RBI na clean note policy gi saruk ama oina Lupa lising ani Chatpi gi Selyek withdraw taunaba Thourang lokhatke. Sahi adugi September 19 fawada hyriba Selyek sing adu RBI na sakhanglaba bank singdagi exchange taunabagi kudongchaba pike. Manipur lengakna handak lamgi matanga thokiba notification aduna irang thoknabagi baton tawbo oina thokani UNC. Manipur lengakna handak lamgi matanga thokiba notification aduda article 371C asi nathairamlaga thokibana ayangi thongda unconstitutional oire maram maduna Religious Department na policy asi amuk hana yengsinduna article 371C gi provision singang nasatuna tribal singi hak ikai kumna biu haya United Naga Council UNC na Manipur lega ki puning chinchilakli. UNC na thadorakpa cherol asina hai Land Resource Department na September 19 na thokiba notification ase Manipur da lam Leiba yonbaga mari leinai adubu Manipur gi singi lamda lairiba tribal singi ngaklau oiriba India Constitution gi article 371C gi makhada yauriba special provision asigi mayokta oina thoklei singi oiba matang asida hills areas committee gi makhada leigadabani haina India gi hanagi president Dr. B.B. Giri gi 1972 da thokiba order amasu leitre hairi Cherol asina hai traditional gi oiba lamgi chanabi asi singi lamda maming tagini MLRNL Act 1960 gi makhada more Chorachampul Sarden amade Khokpum Valley gi tampaki mafam kharada chanaba natana singi lamsing asi leiba yonbagi ai natraga logi chana kangwa Leite tribal gi lamsing asi Purup Sagai Sif natraga na kanagumba amana mapu oipa yai tabutrabu traditional amade customary gi chanabi matung inna oigadabani maramaduna notification ase Manipur gi singi lamda leiriba tribal Purup natraga traditional tribal land rights ki ayaba natraga na tanaramdana state pumbada chanaba tarabadi maduda chauna irang thok nabagi baton tawbo aina thokani maduna mari leinaba department na hariba notification adu kaklaga amuk hana yingsinbiu constitutional provision article 371C gi makhada chayetnaba leitanaba honabiu haina UNC gi cherol aduna khangalakle. Angakpa thaudo amo oina France ki president Emmanuel US ki police na lambi da thaduna khamankre Angakpa yamna tanga thokpa thaudok amo oina America da bangthokadaba United Nations General Assembly UNGA gi mifam da saruk yaba lakiba France ki president Emmanuel Macron gi gari US ki police na lambi da khamanduna thakre hairi report asigi matungina France ki president Emmanuel Macron na UNGA gi mifam yawba lakpa lambi gi atoppa lambi amadasu America gi president Donald Trump ki convoy chatpadage Emmanuel gi gari adu police singna thatkibani adubu Emmanuel Macron na gari dagi khudakta nokphet tauna kumtharaklaga Donald Trump ka phone da wari sanabadagi Trump na police sing aduda yathang tawtharakpadagi mahakpu khudakta adumak chatpa yahanke panbayabadi America da pangtokhiba UNGA gi mifam aduda France ki president Emmanuel Macron na Israel gi mayakta leijuna Palestine maning tamba lebak ama oigani haina sulak thokhibani Washington da pangtokhiba UNGA gi mifam aduda malam gi lebak sani rong gi lusingba sing amade diplomats kaya saruk yakibani Rims Hospital da leptana mi shirakba amadi pendraba miyam yawolup singi apunba committee na yengsinba hauragani Kanglaipak Communist Party KCP Kanglai Yawan Kanalup KYKL People Revolutionary Party of Kanglaipak Pripak People's Revolutionary Party of Kanglaipak Pripak Pro amadi United National Liberation Front UNLF haukiba numit kunthranithoi asida rimsta layengba lakiba miyoi manga lekhidre masigi matangda lekhidraba miyoi manga asigi imung manunggi miyoi singna piba samlap pawaro sing adu miyamda amuk hana thamjari
Awang Sengmai Laipatagi Laisham Ningon Hijam Ongbi Bemza Jahi Yankanitoi, Mapuroiba Hizam Mohan, Augustara Hundoida Makong Kurai da Tekpadagi Rims Hospital da Pukalake, Numit Tarit Nimuk Ortoda Departmental Laiduna. Mathau taba test singba loina tawguna treatment tawke Agastara mapangi ayuk pung tarada operation gi dama pusin khraga operation da dum laikidre yengkhong ke so sahi yangkai tret apokpal laikidraba wai baigya sing sekta mayai lekai BP stroke tawbadagi August kuntra mathoi gi ayuk pung taraga minute kuntra tabada rims ta pukhalake adubu numit adu nomaizing oibana layeng biu haiba yakide Kanna ngangnaraba matungda neurologist leramdabadagi medicine gi doctor amana yengke amadi admission tawduna watta hongjinke mathang numit September amagi ayuk pung mapanda CT scan launaba tawke aduga kuina ngairaba matung nungtin pung ahunga minute kuntra taba matamda CT scan lauke asumna CT scan launaba honaringaida Dr. Rao lakpasu yengba fangokhide pung mariga minute kuntra da CT scan region phanglaba matungda Dr. na ICU da thuna pusinna ba hairamke sesu iramke adubu ICU da pusin bikide asumna nongyai chabok pung baro taba matamda keso lekidabani Gotimim Ongbi Rani Blat Sahi Kuntrataruk Mapuroiba G Asoba Wangkai Yumlembam Laikai September Tara Mangada Anga Unanabagidamal Rims Hospital da Pukalake September Tara Nipanda Pesengi Pibam Lusilapatagi Pesel Asigi Consultant Oriba Dr. Rameswar Yaugana Duty Tariba Dr. Shin Operation Toke Operation da Rani Bla Lekidre Dr. Rameswar Operation Luraga Lake Mahakna Haibada Mangondagi Duty Tariba Dr. Shin Matamsana Paupirakide Haiba Asini Aduga duty tariba Dr. Shinge Makaidagi hyriba na paupi ki amadi makoina layeng kiba amadi operation tawkiba du Dr. Rameswar na piba guideline adugi matung inani haibasini Yambem Sanjoy Chayang Kainitoy Apokpa Laikidraba Yambem Kula Bamon Kampu Makalaikai Oi Thangba Kutta Sikpa Naba Tauba Amadi Ngakli Nabadagi September Kungi Ayuk Pung Pan Muktabada Rims Hospital gi casualty da pukhalake Dr. gi poktak matung ina mathau taba testing toraba matungda test amagi result di patam khara changani aduna yumda putharuro haiduna pung amada yumda halake adubu yum hek yobuga test gi result lakle hospital da leiraga layeng daba yararo harakpadagi khudakta hospital da amuk pukhalake Matam aduda casualty da duty taba Dr. Singh Leramde intern tawriba Dr. Singh na yengke Anabana sor honba nungaite haribada ECG launaba ticket kaluso haina hairake Anabana masa yamna nungaitre haibadagi casualty delaiba Dr. Singda hairubada aruba se khara pairi kona lake hairaga lakide imung manungna ECG launaba ticket kakpa zatlingai da sanjoi lekidabane Singsubam Manju Chahi Kuntrataruk Mapuraiba CS Niran Lilong Sajing Awang Lekai September 13 ta Angang Unabagi Damak Rims Hospital da Pukhalakuna Emit Tauke September Kunmathoi gi numijung matung pung amataba matamda patient asigi Consultant Dr. Pritam Yauna Operation Toke Punganiga Mini Kuntra Rom Muktabada Operation Lojuna Mama Masa Anima Karisu Taguna Operation Theater Dagi Puturake Pungmangaga Mini Kuntra Taba Duwaida Ikang Kangaudana I Hatharakpadagi Dr. Shinge Makaidagi Amuk Hana Operation Tawdaba Yare Haina Kangalakpadagi Amuk Hana Operation Tauke Amade Operation Loiraba Matungda ICU da Thamke Mahak Ahing punganiga minin kuntra muktaba matamda laikidre Manipur lengakna handak lamgi matanga thokiba notification aduna irang thoknabagi baton tawbo oina thokane UNC Manipur lengakna handak lamgi matanga thokiba notification aduda article 371C asi nathairamlaga thokibana ain gi thongda unconstitutional oire maram maduna Religious Department policy asi amuk hana yengsinduna Article 371C gi provision singang nasatuna tribal singi hak ikai kumna biu hanya United Naga Council UNC na Manipur lega ki puning chinchilakle UNC na thadorakpa cherol asina hai Land Resource Department na September 19 na thokiba notification ase Manipur da lam Leiba yonbaga mari leinai adubu Manipur gi singi lamda lairiba tribal singi ngaklau oiriba India Constitution gi Article 371C gi makada yauriba special provision asigi mayokta oina thoklei singi oiba matang asida hills areas committee gi makada leigadabani haina India gi hanagi president Dr. B.B. Giri gi 1972 da thokiba order amasu laikre hairi Cherola sinahai
traditional gi oiba lamgi chanabi asi singi lamda maming tagini MLRNL RX 1960 gi makhada more chorachampul sarden amade khokpum valley gi tampaki mafam kharada chanaba natana singi lamsing asi leiba yonbagi ai natraga logi chana kango leite tribal gi lamsing asi purup sagai sif natragana kanagumba amana mapu oipa yai tawbutrabu traditional amade customary gi chanabi matung inna oigadabani maramaduna notification asi Manipur gi singi lamda leiriba tribal purup natraga traditional tribal land rights ki ayaba natragana tanaramdana state pumbada chanaba tarabadi maduda chauna irang thok nabagi baton tawbo aina thokani maduna mari leinaba department na hyriba notification adu kaklaga amuk hana yingsinbiu constitutional provision article 371C gi makhada chayetnaba leitanaba honabiu haina UNC gi cherol aduna khangalakle disabled singda chapchaba right phanganba mathautai nanau disabled singda mi amo oibagi chapchaba right phanganba mathautai haina disabled welfare development Association Tagyal Khongban Mayai Lekai gi Secretary CH Nanau Debina Phongdokre Manipur Press Club ta Disabled Welfare Department Association Tagyal Khongban Mayai Lekai na sinduna pangthokiba Tarasuba Disabled Welfare amasung Development Program State Commissioner for Person with Disabilities Manipur Waikombi Hari Singh Disabled Welfare Development Association gi President TS Sharju Devi Cultural activist Narendra Ningomba na chingba miyoi kya saruk yake